ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯌꯦꯡ ꯄꯥꯔꯠ 3 ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅꯔꯝꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯌꯦꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯂꯤꯛꯂꯝꯕꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯩꯇꯩ ꯏꯅꯥꯠ ꯂꯤꯛꯂꯝ ꯁꯤꯂꯝ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯌꯣꯛꯈꯠ ꯁꯟꯗꯣꯛꯄꯗ ꯀꯪꯂꯩꯆꯥ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯌꯥꯝꯒꯤ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ ꯈꯪꯃꯤꯟꯅꯔꯁꯤ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯥꯌꯦꯡ ꯀꯌꯥ ꯑꯍꯥꯟꯕꯗ ꯍꯔꯤꯈꯥꯒꯣꯛ ꯑꯁꯪꯕ ꯃꯩꯗ ꯊꯥꯗꯣꯛꯂꯒ ꯎꯠ ꯑꯗꯨ ꯂꯧꯔꯒ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕꯗꯤ ꯏꯇꯣꯟ ꯐꯥꯏꯕ ꯂꯦꯡꯕ ꯊꯤꯟꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯌꯥꯍꯜꯂꯤ ꯐꯍꯜꯂꯤ ꯑꯅꯤꯁꯨꯕꯗ ꯁꯦꯡꯕꯥꯡ ꯀꯥꯎꯊꯨꯝ ꯃꯍꯤ ꯌꯥꯎꯝ ꯑꯃ ꯂꯧꯔꯒ ꯈꯣꯏꯍꯤꯒ ꯂꯣꯏꯅꯅ ꯊꯛꯂꯕꯗꯤ ꯏꯇꯣꯟ ꯐꯥꯏꯕ ꯐꯍꯜꯂꯤ ꯑꯍꯨꯝꯁꯨꯕ ꯁꯪꯒꯣꯝ ꯄꯋꯥ ꯑꯃꯗ ꯎꯆꯤꯊꯤ ꯅꯠꯇ꯭ꯔꯒ ꯒꯣꯜꯃꯣꯔꯤꯁ ꯈꯔ ꯍꯥꯞꯂꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯛꯂꯕꯗꯤ ꯇꯣꯜꯍꯥꯎ ꯐꯥꯏꯕ ꯐꯩ ꯃꯔꯤꯁꯨꯕ ꯁꯦꯡꯕꯥꯡ ꯀꯥꯎꯊꯨꯝ ꯃꯍꯤꯒ ꯈꯣꯏꯍꯤꯒ ꯂꯣꯏꯅꯅ ꯄꯤꯊꯛꯂꯕꯗꯤ ꯑꯉꯥꯡ ꯇꯤꯜꯒꯤ ꯂꯥꯏꯅꯥꯅ ꯅꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯏ ꯐꯩ ꯃꯉꯥꯁꯨꯕ ꯑꯉꯥꯡꯒꯤ ꯂꯋꯥꯏ ꯁꯥꯕ ꯇꯤꯜꯅ ꯅꯥꯕ ꯇꯧꯔꯕꯗꯤ ꯏꯁꯤꯡ ꯑꯏꯪꯕ ꯍꯩꯔꯒ ꯑꯃꯗꯤ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯑꯅꯧꯕ ꯁꯨꯒꯥꯏꯔꯒ ꯊꯣꯝꯂꯕꯗꯤ ꯑꯉꯥꯡ ꯇꯤꯜꯅ ꯀꯣꯛꯇ ꯍꯥꯏꯒꯠꯄ ꯐꯍꯜꯂꯤ ꯇꯔꯨꯛꯁꯨꯕ ꯊꯕꯤ ꯃꯔꯨꯒꯤ ꯃꯍꯥꯎ ꯇꯛꯈꯥꯏꯔꯒ ꯆꯤꯅꯤ ꯑꯉꯧꯕꯒ ꯂꯣꯏꯅꯅ ꯆꯥꯔꯕꯗꯤ ꯌꯨꯡ ꯂꯤꯛꯅ ꯍꯥꯟꯕꯗꯒꯤ ꯐꯍꯜꯂꯤ ꯇꯔꯦꯠꯁꯨꯕ ꯍꯩꯀ꯭ꯔꯨ ꯃꯀꯨꯞꯀ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯂꯣꯏꯅꯅ ꯇꯣꯠꯂꯒ ꯂꯦꯛꯇꯨꯅ ꯆꯥꯔꯕꯗꯤ ꯏꯁꯤꯡ ꯂꯤꯛꯅ ꯆꯠꯄꯒꯤ ꯂꯥꯏꯅꯥ ꯐꯍꯜꯂꯤ ꯅꯤꯄꯥꯟꯁꯨꯕ ꯁꯤꯡꯈꯥꯡꯘꯥ ꯃꯍꯤꯗ ꯈꯣꯏꯍꯤ ꯅꯠꯇ꯭ꯔꯒ ꯆꯤꯅꯤ ꯑꯉꯧꯕ ꯍꯥꯞꯂꯒ ꯊꯛꯂꯕꯗꯤ ꯏꯁꯤꯡ ꯍꯦꯟꯅ ꯆꯠꯄ ꯐꯩ ꯃꯥꯄꯜꯁꯨꯕ ꯆꯦꯡꯍꯤꯒ ꯆꯤꯅꯤ ꯑꯉꯧꯕꯒ ꯂꯣꯏꯅꯅ ꯊꯛꯂꯕꯗꯤ ꯏꯁꯤꯡ ꯍꯦꯟꯅ ꯆꯠꯄ ꯐꯍꯜꯂꯤ ꯇꯔꯥꯁꯨꯕꯗ ꯍꯪꯒꯥꯝ ꯊꯥꯎ ꯑꯁꯦꯡꯕ ꯑꯗꯨ ꯃꯩꯗ ꯁꯥꯍꯜꯂꯒ ꯊꯨꯝꯒ ꯌꯥꯟꯅꯔꯒ ꯁꯤꯠꯂꯕꯗꯤ ꯌꯥ ꯅꯥꯕ ꯐꯩ ꯇꯔꯥꯃꯥꯊꯣꯏꯁꯨꯕ ꯏꯁꯤꯡ ꯈꯔꯗ ꯍꯤꯡ ꯈꯔ ꯅꯩꯈꯥꯏꯔꯒ ꯃꯩꯗ ꯁꯥꯍꯜꯂꯒ ꯌꯥꯗ ꯅꯞꯇꯨꯅ ꯊꯣꯝꯂꯕꯗꯤ ꯌꯥ ꯇꯤꯜ ꯆꯪꯕ ꯐꯩ ꯇꯔꯥꯅꯤꯊꯣꯏꯁꯨꯕ ꯆꯦꯡꯀ꯭ꯔꯨꯛ ꯃꯍꯤꯒ ꯈꯣꯏꯍꯤꯒ ꯂꯣꯏꯅꯅ ꯊꯛꯂꯕꯗꯤ ꯏ ꯍꯦꯟꯅ ꯆꯠꯄ ꯐꯩ ꯅꯨꯄꯤꯒꯤ ꯇꯔꯥꯍꯨꯝꯗꯣꯏꯁꯨꯕ ꯍꯩꯀ꯭ꯔꯨ ꯃꯍꯤ ꯇꯨꯂꯥ 2 ꯂꯧꯔꯒ ꯆꯤꯅꯤ ꯑꯉꯧꯕ ꯍꯥꯞꯂꯒ ꯊꯛꯂꯕꯗꯤ ꯅꯨꯄꯤꯒꯤ ꯏꯊꯣꯡ ꯀꯥꯏꯕ ꯐꯩ ꯇꯔꯥꯃꯔꯤꯁꯨꯕ ꯅꯣꯡꯃꯥꯡꯈꯥ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯃꯍꯤ ꯑꯗꯨꯗ ꯈꯣꯏꯍꯤ ꯑꯃꯁꯨꯡ ꯁꯤꯟꯗꯨꯔ ꯈꯔ ꯍꯥꯞꯂꯒ ꯊꯛꯂꯕꯗꯤ ꯏ ꯍꯦꯟꯅ ꯆꯠꯄ ꯑꯗꯨ ꯊꯨꯅ ꯐꯍꯜꯂꯤ ꯇꯔꯥꯃꯉꯥꯁꯨꯕ ꯆꯧꯈꯣꯡ ꯃꯔꯥꯒ ꯆꯦꯡꯍꯤꯒ ꯂꯣꯏꯅꯅ ꯊꯛꯂꯕꯗꯤ ꯐꯤꯉꯧ ꯆꯠꯄ ꯐꯍꯜꯂꯤ ꯇꯔꯥꯇꯔꯨꯛꯁꯨꯕ ꯎꯆꯤꯊꯤ ꯃꯔꯥ ꯑꯃꯁꯨꯡ ꯒꯣꯜꯃꯣꯔꯤꯁ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯒ ꯁꯟꯒꯤ ꯃꯌꯨꯡꯒ ꯂꯣꯏꯅꯅ ꯇꯣꯠꯂꯒ ꯅꯞꯇꯨꯅ ꯊꯣꯝꯂꯕꯗꯤ ꯅꯨꯄꯥꯒꯤ ꯑꯊꯤꯕꯝ ꯕꯨꯔꯤ ꯆꯥꯎꯊꯣꯛꯄ ꯅꯥꯕ ꯐꯩ ꯇꯔꯥꯇꯔꯦꯠꯁꯨꯕ ꯆꯔꯣꯏꯇꯣꯡ ꯃꯔꯥ ꯑꯗꯨ ꯆꯦꯡꯍꯤꯗ ꯇꯛꯂꯒ ꯅꯨꯄꯥꯒꯤ ꯑꯊꯤꯕꯝ ꯆꯥꯎꯊꯣꯛꯄꯗ ꯅꯞꯂꯕꯗꯤ ꯑꯊꯤꯕꯝ ꯆꯥꯎꯊꯣꯛꯄ ꯐꯩ ꯇꯔꯥꯅꯤꯄꯥꯜꯁꯨꯕ ꯈꯣꯡꯅꯥꯡꯕꯣꯠꯀꯤ ꯃꯅꯞ ꯅꯠꯇ꯭ꯔꯒ ꯄꯦꯔꯦꯜ ꯍꯩꯒꯤ ꯃꯅꯞ ꯑꯗꯨ ꯐꯤ ꯑꯃꯗ ꯇꯩꯔꯒ ꯅꯞꯇꯨꯅ ꯊꯝꯂꯕꯗꯤ ꯕꯥꯒꯤꯒꯤ ꯑꯄꯣꯝꯕ ꯑꯗꯨ ꯍꯟꯖꯤꯜꯂꯤ ꯇꯔꯥꯃꯥꯄꯜꯁꯨꯕꯗ ꯌꯦꯟꯒꯤ ꯃꯔꯨꯝꯒꯤ ꯃꯅꯨꯡꯒꯤ ꯑꯉꯧꯕ ꯃꯍꯤ ꯑꯗꯨ ꯐꯤ ꯃꯆꯦꯠ ꯑꯃꯗ ꯇꯩꯔꯒ ꯅꯞꯇꯨꯅ ꯊꯝꯂꯕꯗꯤ ꯕꯥꯒꯤꯒꯤ ꯑꯄꯣꯝꯕ ꯑꯗꯨ ꯐꯍꯜꯂꯤ ꯀꯨꯟꯁꯨꯕ ꯆꯔꯣꯏꯇꯣꯡ ꯃꯔꯥ ꯆꯦꯡꯍꯤꯗ ꯇꯛꯂꯒ ꯇꯩꯔꯕꯗꯤ ꯈꯧꯔꯤꯗ ꯄꯣꯝꯕ ꯆꯥꯎꯊꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯝꯕ ꯐꯍꯜꯂꯤ ꯀꯨꯟꯃꯥꯊꯣꯏꯁꯨꯕ ꯐꯤ ꯃꯆꯦꯠ ꯑꯃꯗ ꯈꯨꯖꯨꯝ ꯄꯦꯔꯦ ꯃꯍꯤꯗꯨ ꯇꯩꯔꯒ ꯅꯞꯂꯕꯗꯤ ꯑꯄꯣꯝꯕ ꯑꯗꯨ ꯍꯟꯖꯤꯜꯂꯤ ꯆꯤꯡꯊ꯭ꯔꯥꯎ ꯃꯀꯨ ꯑꯃꯁꯨꯡ ꯁꯤꯡ ꯑꯀꯪꯕ ꯆꯦꯡꯍꯤꯗ ꯇꯛꯂꯒ ꯇꯩꯔꯕꯗꯤ ꯈꯧꯔꯤꯗ ꯄꯣꯝꯕ ꯐꯩ ꯀꯨꯟꯍꯨꯝꯗꯣꯏꯁꯨꯕ ꯆꯤꯡꯊ꯭ꯔꯥꯎ ꯃꯀꯨꯒꯤ ꯃꯍꯤꯗ ꯁꯤꯡ ꯑꯀꯪꯕ ꯃꯀꯨꯞ ꯍꯥꯞꯂꯒ ꯊꯛꯂꯕꯗꯤ ꯃꯇꯝ ꯀꯨꯏꯔꯕ ꯈꯧꯔꯤꯒꯤ ꯄꯣꯝꯕꯒꯤ ꯂꯥꯏꯅꯥꯗꯨ ꯐꯍꯜꯂꯤ
ꯀꯨꯟꯃꯔꯤ ꯁꯨꯕ ꯁꯨꯄꯥꯔꯤ ꯑꯃ ꯏꯁꯤꯡꯒ ꯌꯥꯅꯗꯨꯅ ꯅꯨꯡꯗ ꯇꯛꯂꯒ ꯃꯍꯤ ꯑꯗꯨ ꯇꯩꯔꯕꯗꯤ ꯆꯥꯊꯠꯄ ꯄꯣꯛꯊꯣꯛꯄ ꯑꯗꯨ ꯐ ꯀꯪꯁꯤꯜꯂꯤ꯫ ꯀꯨꯟꯃꯉꯥ ꯁꯨꯕ ꯁꯪꯒꯣꯝꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯄꯨꯟꯅ ꯐꯨꯠꯂꯒ ꯊꯛꯂꯕꯗꯤ ꯍꯛꯆꯥꯡ ꯇꯦꯛꯈꯠꯍꯜꯂꯤ, ꯄꯨꯛꯀꯤ ꯂꯩꯅꯥ ꯑꯌꯥꯝꯕ ꯐꯍꯜꯂꯤ꯫ ꯀꯨꯟꯇꯔꯨꯛ ꯁꯨꯕ ꯍꯪꯒꯥꯝ ꯃꯔꯨꯒ ꯇꯤꯡꯊꯧ ꯃꯇꯣꯜꯒ ꯄꯨꯟꯅ ꯁꯨꯒꯥꯏꯔꯒ ꯃꯅꯝ ꯅꯝꯂꯕꯗꯤ ꯅꯥꯇꯣꯟꯒꯤ ꯅꯥꯍꯤ ꯇꯥꯕ ꯐꯩ꯫ ꯀꯨꯟꯇꯔꯦꯠ ꯁꯨꯕ ꯀꯦꯀ꯭ꯔꯨꯒꯤ ꯃꯅꯞꯇꯨ ꯑꯄꯣꯝꯕꯗ ꯇꯩꯔꯕꯗꯤ ꯑꯄꯣꯝꯕꯗꯨ ꯊꯨꯅ ꯅꯥꯏ ꯆꯥꯍꯜꯂꯤ꯫ ꯆꯥꯈꯥꯎ ꯂꯩꯅꯥꯅ ꯅꯥꯕ ꯆꯥꯈꯥꯎ ꯆꯥꯊꯠꯄꯗ ꯌꯦꯝꯄꯠ ꯃꯅꯥꯒ ꯁꯤꯇꯥꯃꯤꯁꯤꯔꯒ ꯐꯨꯠꯃꯤꯟꯅꯔꯒ ꯊꯛꯂꯕꯗꯤ ꯊꯨꯅ ꯐꯍꯜꯂꯤ꯫ ꯃꯩꯅ ꯄꯣꯛꯄꯗ ꯄꯣꯛꯊꯣꯛꯇꯅꯕ ꯑꯃꯁꯨꯡ ꯁꯥꯕ ꯐꯅꯕꯗꯤ ꯑꯥꯂꯨꯗꯨ ꯁꯤꯡꯆꯤꯠꯇ ꯁꯤꯠꯂꯒ ꯊꯣꯝꯕ ꯇꯩꯕ ꯇꯧꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯩꯆꯥꯛ ꯀꯣꯛꯏ, ꯄꯣꯛꯊꯣꯛꯇꯦ꯫ ꯀꯨꯟꯊ꯭ꯔꯥ ꯁꯨꯕ ꯁꯨꯅꯨꯒꯤ ꯏꯔꯨꯒ ꯊꯥꯎ ꯑꯍꯤꯡꯕꯒ ꯌꯥꯅꯔꯒ ꯃꯩꯅ ꯄꯣꯛꯄ ꯃꯐꯝꯗ ꯇꯩꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯍꯜꯂꯤ꯫ ꯀꯨꯟꯊ꯭ꯔꯥ ꯃꯥꯊꯣꯏ ꯁꯨꯕ ꯉꯥꯄ꯭ꯔꯨꯝꯒ ꯁꯪꯒꯣꯝꯒ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯊꯣꯡꯂꯒ ꯄꯤꯖꯔꯕꯗꯤ ꯑꯉꯥꯡ ꯈꯣꯡꯀꯠꯂꯥꯏ ꯆꯨꯕ ꯐꯍꯜꯂꯤ꯫ ꯀꯨꯟꯊ꯭ꯔꯥ ꯅꯤꯊꯣꯏ ꯁꯨꯕ ꯃꯅꯥꯍꯤ ꯍꯩꯖꯤꯡ ꯐꯥꯗ꯭ꯔꯤꯕ ꯑꯗꯨ ꯀꯂꯥꯅꯤꯃꯣꯛ ꯑꯅꯤꯁꯤ ꯆꯥꯡ ꯃꯥꯟꯅꯅ ꯇꯤꯜꯂꯒ ꯆꯥꯃꯣꯁ ꯑꯃꯃꯝ ꯏꯁꯤꯡ ꯑꯁꯥꯕꯒ ꯆꯥꯔꯕꯗꯤ ꯈꯣꯡ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ, ꯀꯥꯟꯅꯩ꯫ ꯀꯨꯟꯊ꯭ꯔꯥ ꯍꯨꯝꯗꯣꯏ ꯁꯨꯕ ꯂꯦꯝꯕꯨ ꯃꯍꯤ ꯆꯥꯃꯣꯁ ꯃꯔꯤꯃꯨꯛꯇ ꯊꯨꯝ ꯆꯥꯃꯣꯁ ꯃꯈꯥꯏ ꯃꯩ ꯏꯛꯂꯒ ꯊꯥꯗꯔꯒ ꯅꯩꯈꯥꯏꯔꯒ ꯊꯛꯂꯕꯗꯤ ꯊꯒꯣꯛꯄ ꯐꯍꯜꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯊꯪꯗꯁꯨ ꯑꯁꯨꯝꯃꯛ ꯊꯥꯡꯒꯠꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ, ꯍꯪꯅꯤꯡꯕ, ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯒꯤ ꯀꯃꯦꯟꯒꯤ ꯔꯤꯄ꯭ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯄꯤꯅꯅꯕ ꯑꯩꯅ ꯍꯣꯠꯅꯖꯒꯦ꯫ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ 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 ꯍꯌꯨꯝ ꯁꯤꯗꯕ